I am working here for the last 10 years. Racial discrimination can't be tolerated. Students are coming here to study from the northeast. They are not coming here to be raped. Imphal Dagee Chennai. Fajabidi aigi nungsibini punsida khwaidagi nungshibadi aigi chanabini Taibangda khwaidagi fajabidi aigi nungsibini punsida khwaidagi nungshibadi aigi chanabini malem laikol pumbada koina chatlulabasu thirasu leiraroi Gumna ning TV Malem ay tuan pumbata Ko'y natsalura baso Tira sulay na roy Nang gumna ning TV Taibangda Khwaidagee Fajabidi ay kinungsibini Punsida Khwaidagee nungshibadi ay kijanabini Nongma dol atiyagong tamoy sida Ngalare ngasidi Nang ginungshi mangala Hanglaba baglaba Nongma dol atiyagong tamoy sida Ngalare ngasidi Nang ginungshi mangala Haiba ngamdre ay siyay ni haibada Thale nang ginungshi ba na pungtan thale Haiba ngamdre ay siyay ni haibada Thale nang ginungsiba na pungtan thale Taibangda Khwaidagee Fajabidi ay kinungsibini Punsida Khwaidagee nungshibadi ay kijanabini Nungsiba pukning na laytaba May tonging nungsiba singi Maragtagi na'y tumtariba Kamoy na ko'y tajaba Nungsiba pukning na laytaba